Hey guys, so welcome back to another video. Ngasigi videos dadi yamna samba energy reading ama tawdoine. Samba means just isagi lemhoriba January gi last few days ko January tha sa loishalakadawre. So sigi last few days da isagi ba kari energy advice laibage habado ngasigi reading chidagi khangminadoine buko. Ado ngasigi reading se pile se mari khaidokjage A B C D ko. Natragana candle white, pink, lime and blue. Sigi machu singsidagi candle gi machu singsidagi natragana pile A B C D pile mari sidagi isa isa na apamba pile amamam choose tawbiro aduga January gi ending sida kari energy na drive tawge kari energy laige habado yengminnarase ko ado hawrase reading se isa isa na ngaktang push tawraga pile se choose tawbiro ko. So ahanba se khoi pile A ko ahanba pile gi damakta January tha sina loirakadawre so loidrigay maraksida isage ba kari energy advice laige habado yengdoine pile A gi damakta ko. Improving health, be assertive, a year from now, ask your angels, meditation brings answer ko. So January tha se loigadawe loidringai maraksida lairiba monthsingida isa isage ba kari energy advice laige pile A gi damakta haba matamda pile A khanbi ba chilinaw singse ana ayek kumba go through tawba maybe minor oiba lok thungba khotpa bu oiro adumaina handakse recently naba khotpa tawbu oiro natragana adum long term oina anaba laiba khotpa bu oiro adugumbadagi kitang healing gumba lakpa hojise kitang improvement gumba lakpa yabagi mami tae haidi January thagi ending of the month haidi hojise loishalakadawba sida isa isa na chaba thakpa phajana matang matam chana tawbiba amadi isa isagi dum kai hani laiba lifestyle da phajana improve taw taragadi health gumbada sudum afaba improvement lakani haina haibako card china ko. Mathangda be assertive. So January thagi ending sida isagi damakta dum afaba good opportunities mayama lakadawba lay tawbadabu isana life habasibu waktabu awa nungai ni isana pamba khudima hekta oitho habadi yaroi atragana pamdabu khudima hekta thokani haba leite awa nungai mix taraga chatone aduna thaba ma taw matamda or any decision law matamda positive oibiyo na haibako. Mathangda a year from now haye so January tha se loigadawre loidringai maraksida isana tungi oiba planning maybe career maybe relationship ko tungi oiba adum afaba planning mayama tahoba or even planning singdo thabak oina execute tawba hoba yare aduga haujiktagina chahi amagi matungda ko haida haujik se January ne so mathang chahi gi January gumbadadi isana haujik handaki chahi da handaki January se loidringai da tawba planning gumba se thabak oina pangthokpa ngambagi or thabak oina pangthokpa thabak singse mai paklakpa yabagi vision adum laiba aduna January se loidringai sida isana thabak anauba hauhauba bu oiro natragana planning tawba bu oiro sigumba singse ta hoba yai ko. Mathangda ask your angels hariba energy card chi thole sigi card chi gi matugina January se loidringai maraksida isana awaba nungaiba mayama ma mayok narakpa yai tawbadabu isada kitang negative oiba situation go through tarakpa matamdabu oiro natragana isada kitang wakhal nungaitaba matang matambu oiro adugumba any situation tholakpa matamda isana mingondagi advice lawba or mingonda wa tathongkasin tawbagi mahutta isa ithanda wakhal phathajaraga pukningda phajna khanjaraga ko isagi nungdagi tholakpa wakhalo duda decision do set tawbiyo decision do duda lawbiyo haba advice se card tai phangeba ko. Mathangda meditation brings answers da suhari sigi previous card chiga chap manai habadi handaki January se loidringai sina any problem or any situation ama arise tawpa matamda isana mingonda hangaga or mingondagi help seek tawraga lainabagi decision lawgani haina khallaga laibagi mahutta isagi any situation ama arise tawpa matam harauba matam or nungaiba matam or any decision lawningai darkar layakpa matamse sigumada isana ngaktang tumina phamaga wakhal munna khalaga isana sina base oirni na lawpa decision do aduda stick tawbiyo na haibako. So pile A gave energy reading si sida loire this is just a vague reading because January tha se loigadawe loiramdai sida kai kai energy laige habdu khak yengbanin reading si detail le ko no mathangda mu khare he detail oiba reading makhal makhal thadaga charake ngasi ge di pile A reading sida loijare ko. Mathangshina koi pile B ko pile B natragana sigi pink candle se khanbi ba chili now singi damakta
January ending sida January loirakadore ado sida kari energy pige habadugi maramda reading se tawdoine khoi palbi gi damakta su energy card se pick tawrase ko January tha loirakpasida palbi gi damakta kari energy leike habado Mirror, Lemuria, Align Your Life, Protection, Starseed. So, sisi laire pile B gidamagta card se pick tawre ko. So, pile B gidamagta kari energy pige kari advice laige ha matamda January ending yoina. Ahanbada pile B se January gi ending sida afaba phattaba animak mix tawraga chatkadori ko. So first of all isa je hojik se habdi January gi month se tangkhai hele ending oirakadore si phawda isa je yam ka hena productive oiba thabak kuma se ta hodaba bu oiro natragana isa na life se yam ka hena sort out ta hodaba adum chahi se hobada ngai kaina habagi wakhalda di leithoga su tha se already tha se loisila amdai oiraga leiramba gumba adugumba gi mongda lay haidi isa je adum wakhal se masagi lairiba situation dinani khangde natragana isa na adum yam kana serious oina lawsaludaba ni khangde sigi month se yam kana productive oi hodaba natragana tauge khanma thabak se tauge na khalingaida adum matam hawkibana hanbagumba adugumba khardum go through tawba male bako ado hojikti chahi se already 1 month se hojilla abugumane aduna isagi life se isagi proper jaga da stand taraknaba isagi proper mafam da lepaknaba gi damakta hojik se isa da kitang changes kumba khara pubiro o isagi life da habagi mong da advice pi boka haidi effort kumba adagi isagi matam gumba se isagi kanagadaba productive oigadaba jaga da khara pi ba hobiro habagi mong da card se advice pi boka aduga January gi ending period ending phase sida miga khatna chaina babu oiro nungaya da babu oiro marayena babu oiro sigumba khara tholakpi ai haidi isagi leiriba colleague bu oiro family bu oiro natragana relationship ta bu oiro maruk mapang da bu oiro ko isagi wakhal da kitang trigger tawba nungai taba situation khara dum create tarakpa natragana isada dum provoke khara tawba yai ado hojiki haidi January ending sida miga manaraga onsinaraga khatna chaina bagumba ngangna sakna bagumba se sise isada kana debako aduna yarigai like me atopagi level da kumtharaga khatna chaina bangangna sakna base yarigai tawbigano ignore them ko haidi sada khatna ba horak or provoke torok basing se ignore tawthokpiyo haebako mathangna protection hariba card che thole so sigi protection hariba card che matugina hojik ta so aina haijakibudo isana kaigumba mina kitang provoke torakpada or mina kitang ngang basak bahakpada isana manaraga kumtharaga khatna chaina dana ngangna dana tawtaraga di isagi prestige so kani nakana maramda isagi tungda kaiba lakani buko aduna isana isaje future gi damakta protect tawba darkar lei ba hojik se aduna yarigai miga manaraga marayena ba khatna chaina bagumba se tawbigano isage ba jaga amada stick tawraga mina ngangna sakna bagumba ignore tawthoga leibiyo habe advice se card tai phange bako mathangda star set hariba card chi matugina January gi ending of the month sida hoi afaba phattaba mix tawraga chatlaga su isana di positive side to ngakta uraga chatnana bohna biyo yarigai negativity se attract tawbigano adum life ta khara hena productive oinaba mathang thasna khara hena productive oinaba hojitagi hona planning tawba hojitagi hona execute tawbiyo habe advice se card tai phange bako mathangda Lemuria so creating heaven on earth isagi mindset ki matungina isagi mood to depend tarakani nakana maramda isagi surrounding dana hoi healthy oiba oidabada isagi mood to khar depend taraga su isana positive oina khandokpa isana afaba ngakta khallagadi afaba mayam adum tholakpi ai ko aduna situation phanamna worse oiraba su isana positive thinking taraga afaba oirkani haina stick taraga isagi willpower da stick taraga lebiyo adu taragadi isagi oiba adum afaba mayam ama lakani na haiba aduna January ending sida isana yarigai isagi willpower se strong oina mindset se strong oina leibiyo miga yarigai manaraga onchina khana chaina bagumba se tawbigano and then isagi oiba on ideology mada strong oina afaba ngakta lakani haina stick tawraga leibiyo na haibako so pile b goi basu energy reading se sida loire mathangi reading amu ngai minarse ko hey guys mathang sina khoi pile c ko pile c natragana sigi lime machu ki candle se choose to be actually now singi damakta January thasgi ending sigi da kari energy na drive tawge kari energy advice lege habagi maramda yengminarase
moving, King of the Unicorns, Pegasus, Aspiration. Pile sige na di ang positive oiba card ngakta to e haina khale hojik phaugi di ko. So last energy card amaga pick tawjage. Laughter. So January tha se loi gadawe matam khaji khakta ngai tawbutabu ending of the month se haidi pile si khanbi bai chili now sing gidi ending of the month se amna lucky oiba kitang prosperous oiba side the range tawgadawi haidi whole of January se isana awaba nungaiba amadi nungaitaba mix taraga go through tawbira amba yai but ending of the month si da di sa se good lucks good vibes ma amana feel tawgadawi ba ko khoi first ta moving ko isa se ngasagi situation khara waraga leramba natraga na wakal nungaitaba bu oiro mood swings to bu oiro or daw ya de khote na khalamba bu oiro adugumba singdagi kitang step out taraga isagi comfort zone dudagi kitang step out taraga hotnarak pa matamda isa some sort of changes khara go through tawdori changes se isana yana dum change to adapt taraga chatna ba hotna biyo matam na purakpa change te isagi damukta good opportunities mayama purakadari good lucks mayama purakadari bako aduna pile si khanmi bachili now singi damakta January thagi ending sidadi good change good things are going to happen to you ko mathang the King of Unicorns ko so you are based with majesty vision and power so isa se January thagi ending of the month sidadi kay haini mina respect tawbiba ko adagi luck leiba daw yaba amadi isana tawge khanba thabak se phasna visualize taraga thabak to pangthok pangam na ba isana will power leiba adumaina good luck opportunity mayama malak kadawri ba ko aduna King of the Unicorn sai ba ka chigi matugina January thagi ending sidi yamna blessed oiba yamna majestic oiba mina respect tawbiba amadi opportunistic oiba month amagi ending oidori ba ko mathang the Pegasus open your heart to love and joy so life hai basi magtubo aphaba mayam mapi taraga su good lucks good energy mina nungsibiba mina mateng pangningba mayam mapi taraga su isana migi mateng lawroi e aide mingone mati amta lawroi kaina leiba amadi isana aphaba mayam laktawba leraga su thajade kaina laithokpa or aphaba jingdo grab tawna ba ready da oidraga leitragadi phanamna aphaba laaga su thongdo hangdoktragadi loinamak nathairaga chatkini bako aduna January thagi ending sidadi isa se aphaba lakani positive oigani daw yagani haina phasna khanbiyo aduga aphaba singsisu phasna receive tawna ba ready da thong hangdoga leibiyo bako mathangda you are limited so aim for the stars you are unlimited so aim for the stars so isa se yamna potential leiba caliber leiba person amani hoi matangna matamna isagi kai haini thauna gumba se kitang will power gumba se kitang namsin kibagumba or isa da kitang worse oiba situation matang matamna mayoknar am taraga su January thagi ending sidagi di isagi ba luck isagi ba career gumba door bu oiro na tragana opportunities mayam isagi da muto open up toraka do ba lay aduna aphaba mayam oiba ngamni na isana khanbiyo bako isana haidi aphaba mayam oigani aphaba mayam lakani haina receive tawna ba ready da leibiyo bako last but not the least pile sigi aroiba da ko laughter haiba energy card chi thol eba so laughter haiba energy card chi gi matungina January thagi ending sidi yamna haraute yamna nokna adum aphaba kharana ko haidi surround taraga isai chatka dawi duna good vibes good positivity energy are so positive towards you ko opportunistic aduga ma pi ga doini na January thagi ending sidi hauzik tagi hauna adum aphaba lakani haina isana su wakal da positivity claim tawna ready da leibiyo aduga positivity oirakna basu isana su hotna biyo haiba advice se card phange bako pile sigi se so pile sigi su sida loire energy reading se aduna mathang reading amuk ngai minare se ko hey guys so akoi nga sigi oina last but not the least aroiba pile ko pile D haigadra sigi bluish candle se choose to be ba pile D choose to be ba actually now sigi namita January month ki ending sida kari energy kari advice lagi kari flow lagi habado yang minarse ko khoi pile D damakta su card se pick torse follow your heart gratitude ideal partnership options abundance ko
So pile D gi damaktasu card singse sida leire akhoi pile D gi damaktasu January ending sida kai lege habde ngminarse. So pile D gi oinasu January thagi ending se abundance na feel toba good lucks, positivity, good opportunities isana tawge khanba thabak ka opportunity ga chana bagumba isana effort thada bajaga da effort lem na mang da ba hotna jamal lem na mang da ba sigum singse abundance se surround tam gadi paisa nuk sa ge na dum flow lai gani ko haidi 2024 gi January month ke ending se pile D gi damak di like abundance na feel tawebo ko ayamba jaga da abundance se dum lai gani isana hotna ra gadi aphaba lakani ko mathangda gratitude. So hojik phawbada isagi leijariba level haidi hojik ta isana hoi isa se ningba loimak thongi habna tragasu isada kitang adum life ta balance la iba stability la iba flow la iba sigumba singse phangjage haina hotna jaraga su phangdaba ning haidi isagi lifestyle se mi atopa amana magi sumaina hingadi kana khanjaba dream tawjaba su mayam ma yawi ne ba ko aduna hojik phawbada isagi leijariba afabasing isagi leijariba level sida isana kitang gratitude feel tawba haidi as aidi adusu watli na kai haini khanjan bagi mahuta isagi leijariba singsida kitang gratitude feel tawba glad feel tawba ko adagi isagi mateng pangbirakpa isabu guide tawbiriba isabu help tawbiriba singda kitang harauba nungaiba phongdokpa adagi isagi leijariba paisa nungsagi level dabu oro career gi level dabu oro kitang gratitude feel tawba se si appreciate tawba se kitang tambiyo haeba ko handak se haidi adum sidagi henba mayam ama growth mayam isagi damakta piri tawbadabu hojik leijariba singsida isana kitang apenba uchaba natragana harauba phongdokchaba sigumba se kitang tambiyo na haeba ko haidi na appreciative oidaba mi gi damakta di afaba opportunity yam achawa opportunity phawba dum kaishu leitana dum khangani phangi basingdana watlibra khaina dum khallaga leini ba ko aduna hojik phawda isa se ningba loin thunge habana te isa gi damakta afaba me ama lakadaba lei tawbadabu isana hojik phawda isa gi leijari basing adagi isa gi damakta mating pangbiri basing the gratitude kitang utpiyo ba ko January thagi ending of the month sida di isa se follow your heart haba advice to so sige follow your heart hariba card chigi matung ina isa na yari gai thaba inkhang ama taw matam da or any decision na malaram daida isa gi heart se follow to biyo ba kai di mi na ngangba mi na inchin ba or mi gi advice me ama pirak targa su decision da loram daida di isa gi heart ta follow to raga chatpiyo isa na sina chumani na khanba jaga adu da stick to raga chatpiyo haiba ko mathang the ideal partnership. So 2024 gi January month ki ending sida pile D kan bi bachili now singse isagi oiba partnership haidi yamna adum maybe relationship laiba partner ga chaminaba lambi do adum afama ngakta oiba bu oiro natragna isagi maruk mapanga phajna wakal tamina chaminaba lambi do afama oigani haibagumba ana natragana isana anoba business gumba start tawningbagumba leitaraga so adugi namakta matik chaba partner ama phangbagumba maybe a new friend ama phangba natragana anoba relationship amagi opportunity lakpa or kai haini isagi hana leijariba relationship singda bonding hengatpa gumba or hana gi leijariba partnership ta hana gi leijariba colleague singda bonding hengatpa gumba aduguma adum mi ga leiba relation je habdi kitang strong oi khatkadawgi mami taeba ko maybe friendship relationship or career gi through da haitare ko adum bonding kitang strong oi khatkadawgi mami uibo ko mathangda 2024 gi January month ki ending sida pile D kan bi actually now singi life ta some sort of options khar dum open up torakani haidi sana thaba ma tawge na khanma matamda decision na laram daida option ahum mari tholakpa gumba adumaina option khar dum tholakani tawbadabu isana option singdagi isagi khwaidagi phaba option ama choose taram daida nga sa inga haijabdo mina ngangba mina advice piba loinamak tasin bi ai tawbadabu decision laram daida di just follow your heart ko any decision laram daida any option choose taram daida January thagi ending sigi oina di isagi heart ta follow to biyo isagi heart na larapa decision da lepaga chatpiyo na haiba ko so pile D gi oina su reading se sida loijare sidagi lawba yaba advice lo sinbiraga mathangi reading amuk ai minarse ko thank you